Indo-Myanmar border ki border pillar number 73 ki mafam da security forces sathakkiba thibuhumgi thabakta tongan kusukulai kya phangma ngamkhrai. Manipur police na phongdorpagi matungina thas yaukiba tang kunda akanaba pawma phangmadagi More police amasung 33 suba Assam Rifles ki apun matim amana Indo-Myanmar border ki border pillar number 73 ki mafam singda thibumgi thabak sathaki maduda magazine ga konana M15 rifle ama magazine ga konana MA-G3 rifle ama country made pistol ama single barrel nomai taruk country made rifle ani .22 rifle ama radio set tara drone bomb manga IED manga tear gas gun ama tear gas ammunition tara thread hand grenade ani bulletproof jacket ani amasung kapa yariba nomai maru manga phangmangam ki haina police ki maike digi phongdorokli Manipur Yogasana Sports Association Maisana Sinduna September Mapandagi Hauduna September Taramdai Fauba Numit Mangani gi Oiba Yoga Judges Level Training Program ama Wangkai Pukramba Leirekta Leiba Association asigi office Fangtolagani Hairi Manipur Yogasana Sports Association gi General Secretary Pukrambam Bir Pradasna Khujek Piduna Thadrok Pachirol magi matungina Hairi Numit Mangani gi Yoga Judges Level Training Program asida National gi Yoga Resource Person kya su sarug yagani Training asida Yoga gi asna myoi samagi mathakta karamna yoga judging tawgani haibagi matangda sandona takpi tambigani hairiba training asida yoga da graduation oiraba candidate yoga diploma oiraba yoga da graduation tawbaga loinina yoga championship ta saruk yarba sanaroi amasung state level 1 natragana 2 training certificate fairaba yoga judges singna saruk yaba yagani training asibu saruk yaningba singna august 13 fawgi manungda Manipur Yogasana Sports Association gi office ta entry form thajilaknaba khangan baga loinina training program asigi damak ahenba akupa marol maisa office gi khangba yagani hairi East Bengal FC amadi Mohun Bagan Super Giant Kolkata Derby anina samaga kuntra manga suba Indian Oil Duran Cup lisingni kuntaruk ki final da thasi kunhumdagi numidang pumanga tabada Kolkata gi Vivekananda Yuva Bharati Kirangan Stadium da Champion Trophy damak akan malamba tawnaragani Indian Armed Forces na sendana mamang tha July gi tang kunhumdagi hauduna team kun marina group tarukta sarugya satharakli ba Indian Oil Duran Cup ki ngarang numidang pung tare tabada Shillong ki Jawaharlal Nehru Stadium da sanaki ba ani suba semi final match ta Mohun Bagan Super Giant na defending champion Northeast United FC bu penalty shootout ta Panjil Mari ahum da thoirga final changmangam ki India gi tongan ba mafam manga da satharakli ba Duran Cup asigi ani suba semi final match ta Mohun Bagan Super Giant amadi Northeast United FC anina match ki ahanba amadi ani suba haki apiba matam loiba fawba sanakibada team animak ki maike digi Panjil amata sanaba ngamdana lainaki match adubu conduct tawkiba referee na team ani gi maraibak adu penalty shootout na lepna hankibaga loirena Mohun Bagan Super Giant na penalty shootout ta mari kaukibada Panjil mari onthokpa ngamki Northeast United FC na penalty shootout ki kick bangar kaukibagi manungda Panjil ahum onthokpa loirena kick ani amana Mohun Bagan Super Giant ki goalkeeper Vishal na kick ani save tawduna match adu Panjil mari ahumda thoirga final changmangam kibani match adu da Mohun Bagan Super Giant ki sanaroi Laleng Mawiya Sahal Abdul Samad Subhasis Bose amasung Texam Abhishek na mathangsina match ki 38 nifunithoi 38 amadi 35 suba minute singda unsupporting behavior tawbagi damak match conduct tawkiba center referee na yellow card amamam book tawki masigaloina Northeast United FC ki maiki digisu Ravin Yadav amadi Etienne Jesus Gonzalez Morales na mathangsina match ki Marifudrani thoi amadi Marifudra humdoi suba minute singda foul tawrubgi damak referee na yellow card amamam book tawki